India's security force na KNAB da mateng pangsilaga maitai lalaubasinda attack tawi hairiba asi Leingak na Sengdokfam Thokee haina Khaidem mani na fongdokre. India's security force na KNAB da mateng pangsinduna maitai lalaubasinda attack chathai haina National Socialist Council of Nagalim NSCN na ngarang Manipur da fongba pauchi singda Fongdorakliba asi chumbra haina Manipur Leingak na Sengdokfam Thokee haina Manipur gi senior advocate Khaidem mani na fongdorakli. Ngarang paumi kharaga unabada senior advocate Khaidem mani na wafam asi fongdorakibani. Mahak na makha tarduna hai pauche singda NSCN na fongdorakliba wafam asi araiba natte. Masi taseng na Manipur Leingak asina marik chumba report ama miyam da Sengdokfam Thokee. Kadai fawa chummi chumde haiba adu miyam da khanganba mathau tai. Manipur Human Rights Commission gi acting chairman Rambatan natana hojikna senior advocate oriba Khaidem mani na makha tarduna fongdokpada Indian security singna kukila laubasingna mateng pangsele hairiba asina achumba oiragadi aikhoigi pikraba Manipur state asigi miyamgi maraiba kari oigani. Indian security force singna kukila laubasing amadi Myanmar gi kukila laubasingda mateng pangsilaga maitaida landarakpani haiba asigi matangda Manipur Leingak tumina leiba chumloi kadai fawba achumbano aranbano haiba adu thidoktuna khanganfam thoi. Wafam asina achumba oiragadi India gi citizen oiriba Manipur miyamgi laibak asi kari oigadagi haibasi yamna nungnangningai oi. Hiramasigi matangda Manipur na center government ta taktuna achumba adu khangdokpa changi. NSCN Government of the People's Republic of Nagalim gi Ministry of Information and Publicity na ngarang thokiba rejoinder adu taraina lauba yade. Panba yai Maitai Revolutionary Group singi mathakta KNAB na landabada Indian Security Force singna logistic amasung material support piri haiba wafam yauribani.